ꯃꯌꯥꯝ ngasi mayamna kamenda hairakpa khoi yokkhibagi matangda adu khitang ullakke adu kamenda mayam haikhre adu khoide sidasu leire ko sidasu leire to aduna mafamdu ekhoi mi yamde ngasi se weather se nungaidamnina ko ekhoi khoingal bro ga ai khakta chatlaga adum ekhoi inaw napa leitolnasu khoigi video khra semlo haibdu lan ekhoina yokkhibdu adugi ngasi semlakke laibra laitabra haibdu mafam yawbaganda adum khangani ai ullaklage adu camera du changbudu kanana changgadra khangde sidasu leire ko khoise adu ai kam khoise si leire sini ko khoining thau sini adu sise ekhoina yokhiba khoidura karira haibdu khangdre hujik se adum mafamda yengba chatlase mem adu mi yamde ekhoi party ekhoi mi se nipan nebako adu nipan dagi ekhoi khoingal bro ga ai khakta iyamba ga ai khakta chatpane mas mamangda chatlamgre si hujik se khoigi lan khoi thamkhiba adu yengbagi matamsu phangdabne napi kanna pengbagi adu ekhoigi Delhi da leireba ekhoigi inanupa leitolna so khoi se miss oikrabra haina hanglakpoko adu video se thakatte haina go adu adum ngasi hujik itai inaw te isin inaw chatlebse ayuk tane adu video se khitang thabiro haibagi semjabni mayam adu mafam yawbaganda amuk yenglase khoi hui chatlam yambaga ai khakto adu ekhoigi khoigi master su khoi sembagi master su masu ayukta sangdri haibagi masu yawhodre adu mayam yawhodaba yawkhre ko adu thabak laibanina moigi su thabak laibanina adum kare haisira khoi yengbadu hujik matam sangdabagi adum laihaukhre do aisu kamenda hairakpanina adum samlapta ko laichinsu mayam laiye ko si weather se oren khoi se kanana mafamda kanana kapkadra khangdri ba aise changba ngamoi si iyamba adu mabu kaphange aina kaubagi ikhanda chatpasu tanbako aduna nongsi nungaidabagi adum video se kare haisira khoigida kem nungaikiro sengnasu uba ngamoi mem haibagi si khoi se nakna kappa yadabnina ko adugi horen weather sengdradi magi leiriba mafamdu sengba ngamloi haina khanbako aduna adosu yenglasi mafam yawbagandako sengbra sengdabra haibdo adum thagallake leiribra leirabra haibdo mayamnasu thajanangai ko adugi semjarakpani video se kamenda mayam tawbirego fare adu amuk mafam yawbaganda amuk yenglasi khoise ko aduna yam sangnasu semlaroi video se adum kare haisira magi leiriba moong kem kan khabra natraga kem sonbra haibdo khoido adu yengba oina adum chatpane hujik itaina ichin inawse ko masukse mamangda chatli adu amuk yawrakpa kanda amuk kaplakina sini hujik ngasigi khoi yengbase ko ekhoi mi yamdri magi thabak leibagi asi iyambasu aina adum horen camera do manakta mana khra yagane haina ko adugi purakpane adu moigi thabak lei aisa moigi thabak leibanina hujik se khoi kappasu matam sangdabanina mi mayam yawnadre ada leihoriba ekhoi mi nipan nebako pulapta adu moisu ayukta thabak leibanina chatpa sangdaba haiba tare adu hujik yambasu sangdabane aina adum nak kapi se kamenda mayam lakhre haibage
ꯑꯗꯨ ꯁꯛꯁꯦꯁ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯍꯣꯔꯦꯟ ꯃꯐꯝ ꯌꯧꯕ ꯀꯥꯟꯗ ꯑꯃꯨꯛ ꯌꯦꯡꯂꯁꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤꯀꯣ ꯑꯗꯨ ꯌꯧꯕ ꯀꯥꯟꯗ ꯑꯃꯨꯛ ꯎꯠꯂꯛꯂꯒꯦ ꯃꯌꯥꯝ ꯏꯁ ꯃꯥꯡꯗ꯭ꯔꯣꯏ ꯁꯤ ꯑꯣꯏꯔꯦ ꯃꯌꯥꯝ ꯆꯪꯕ ꯍꯧꯔꯦ ꯂꯝꯕꯤꯁꯦ ꯍꯧꯖꯤꯛ ꯈꯔ ꯁꯣꯡꯈ꯭ꯔꯦꯀꯣ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯊꯝꯕ ꯃꯇꯝꯗꯗꯤ ꯏꯁꯤꯡꯁꯨ ꯆꯥꯎꯗ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯏꯁꯤꯡꯁꯨ ꯐꯖꯅ ꯆꯥꯎꯔꯦ ꯁꯣꯡꯁꯨ ꯁꯣꯡꯈ꯭ꯔꯦ ꯇꯨ ꯂꯤꯟꯒꯨꯝꯕ ꯂꯩꯔꯗꯤ ꯑꯁ ꯕꯦꯔꯥꯅꯤꯍꯦ ꯆꯣꯠꯂꯦꯍꯦ ꯆꯣꯠꯂꯦꯍꯦ ꯍꯩ ꯌꯦꯡꯁꯦꯀꯣ ꯌꯦꯡꯁꯦ ꯑꯗꯨ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯄꯒꯤ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯥ ꯂꯩꯇꯣꯜꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ ꯃꯥꯅꯁꯨ ꯈ꯭ꯋꯥꯏꯒꯤꯗꯣ ꯈꯤꯇꯪ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯆꯪꯕ ꯍꯧꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯁꯨ ꯁꯥꯡꯍꯜꯂꯔꯣꯏ ꯃꯌꯥꯝ ꯑꯗꯨꯝ ꯇꯦꯜꯂꯞꯇ ꯑꯣꯏꯅ ꯑꯗꯨꯝ ꯁꯦꯝꯖꯒꯦ ꯁꯤꯁ ꯑꯁ ꯍꯥꯏꯔꯣ ꯈꯨꯏꯔꯣꯏ ꯂꯩꯗ ꯃꯥꯜꯂꯦ ꯑꯁ ꯈꯨꯏ ꯉꯜꯅꯤꯀꯣ ꯕꯦ ꯊꯩꯕꯣꯛ ꯇꯧꯒꯂꯅꯨ ꯈꯨꯏ ꯇꯧꯔꯦ ꯄꯥꯇꯥꯡ ꯊꯣꯏ ꯇꯧꯅꯨ ꯑꯁ ꯈꯤꯅꯤ ꯆꯗꯤ ꯌꯥꯂꯤ ꯍꯥꯏ ꯍꯣꯗꯤ ꯀꯣ ꯁꯨꯀꯤ ꯁꯨ ꯌꯧꯒꯗꯧꯔꯦꯀꯣ ꯃꯌꯥꯝ ꯁꯤ ꯃꯊꯛꯇ ꯃꯊꯛꯇ ꯂꯩꯕꯅꯦ ꯁꯤꯗ ꯀꯥꯒꯗꯧ ꯃꯥꯜꯂꯦ ꯁꯦ ꯅꯪ ꯄꯥꯏ ꯑꯩꯗꯤ ꯏꯁꯥ ꯅꯤꯛꯄ ꯍꯧꯔꯦꯍꯦ ꯃꯥ ꯆꯄꯜ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯩꯁꯨ ꯂꯧꯊꯣꯛꯂꯒꯦ ꯀꯥꯔꯦ ꯁꯤꯅꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯤ ꯄꯥꯔꯇꯤ ꯌꯥꯝꯅ ꯆꯠꯁꯦ ꯍꯥꯏꯔꯒ ꯃꯣꯏ ꯃꯣꯏꯒꯤ ꯊꯕꯛ ꯂꯩꯕꯒꯤ ꯌꯥꯗꯕꯀꯣ ꯇꯟꯈ꯭ꯔꯦ ꯏꯔꯥꯡꯅꯤ ꯊꯛꯂꯥꯡꯒꯤ ꯂꯩ ꯌꯥꯝꯗꯣ ꯁꯦ ꯄꯥꯏꯔꯣ ꯁꯤ ꯋꯥꯏꯗꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯁꯦꯝꯕꯁꯦ ꯁꯤ ꯃꯣꯏꯗꯤ ꯌꯥꯝ ꯆꯪꯈ꯭ꯔꯦꯀꯣ ꯏꯌꯥꯝꯕ ꯈꯣꯏꯗꯤ ꯌꯥꯝ ꯆꯪꯉꯦ ꯑꯗꯣ ꯑꯩ ꯍꯦꯛ ꯊꯝꯕꯗꯒꯤ ꯁꯤꯗ ꯆꯪꯗ꯭ꯔꯤꯕꯅꯦ ꯁꯤ ꯑꯗꯨꯝ ꯀꯥꯔꯒꯦꯗ ꯇꯜꯂꯦꯗ ꯄꯜꯂꯒ ꯂꯩꯔꯦ ꯂꯣꯠꯅ ꯀꯥꯗ꯭ꯔꯗꯤ ꯌꯥꯗꯕꯅꯤ ꯆꯦꯛꯁꯤꯟꯗ꯭ꯔꯗꯤ ꯁꯤ ꯊꯛꯂꯣꯝ ꯀꯥꯁꯦ ꯑꯗꯨꯒ ꯌꯦꯡꯁꯦ ꯂꯜꯂꯦ ꯑꯗꯥꯏ ꯃꯄꯤ ꯎꯕ꯭ꯔꯥ ꯎꯗꯦ ꯄꯨꯔ ꯌꯥꯎꯃ ꯄꯨꯔ ꯌꯥꯎꯃ ꯁꯤ ꯑꯣꯏꯔꯝꯃꯦ ꯅꯣꯡ ꯆꯨꯕꯒꯤꯅꯦ ꯌꯦꯡꯁꯤꯀꯣ ꯀꯦꯃꯦꯔꯥꯁꯨ ꯁꯦꯡꯗꯦ ꯑꯍꯥꯟꯕ ꯎꯕ꯭ꯔꯥ ꯌꯥ ꯊꯣꯠꯃꯜꯂꯤꯁꯤꯅꯦ ꯑꯦꯇꯨꯇꯨ ꯑꯃ ꯆꯪꯈ꯭ꯔꯦꯀꯣ ꯂꯝꯕꯥꯔ
ꯍꯧꯖꯤꯛꯁꯦ ꯅꯣꯡ ꯁꯥꯕꯒꯤ ꯅꯣꯡ ꯁꯥꯗꯕꯒꯤ ꯃꯌꯥꯝ ꯀꯟ ꯈꯔ ꯀꯃꯣꯅꯤ ꯀꯣ ꯄꯨꯔ ꯋꯥꯗꯥꯂꯦ ꯍꯣꯔꯂꯤ ꯕꯥꯔꯗ ꯂꯩꯒ ꯑꯥꯁꯅꯤ ꯑꯩ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯑꯅꯤꯔꯀꯣ ꯑꯩꯁꯦ ꯑꯍꯨꯝ ꯑꯃ ꯂꯥꯛꯄ ꯌꯥꯝ ꯌꯥꯎꯋꯦ ꯁꯦꯡꯗꯦ ꯃꯌꯥꯝ ꯐꯣꯟꯁꯦ ꯁꯦꯡꯗꯕꯒꯤ ꯌꯥꯗꯦ ꯂꯩꯗꯤ ꯂꯩꯌꯦ ꯁꯣꯏꯔꯣ ꯍꯧꯖꯤꯛꯁꯦ ꯑꯁ ꯑꯩꯗꯤ ꯋꯥꯗꯥꯔꯣ ꯅꯪ ꯋꯥꯈꯣ ꯋꯥ ꯇꯧꯕꯤꯒꯦ ꯉꯥꯏꯖꯅꯤ ꯍꯧꯒꯠꯁꯦ ꯁꯦꯡꯖꯅꯤ ꯄꯣꯏꯃꯨꯗ ꯍꯥꯏꯖꯔ ꯌꯧꯔꯣ ꯑꯁꯤ ꯑꯆꯥꯡꯕ ꯌꯥ ꯑꯔꯨꯔꯝꯕꯒꯤ ꯍꯥꯏꯔ ꯋꯥꯡꯅꯤ ꯉꯥꯏ ꯁꯦꯡꯕ ꯍꯥꯏꯔ ꯋꯥꯡꯗ ꯁꯤ ꯏꯁꯥꯅ ꯔꯥꯏꯠ ꯁꯥ ꯑꯆꯥꯡꯁꯦ ꯋꯥꯗꯣ ꯆꯥꯛꯇꯤ ꯌꯥꯝꯈ꯭ꯔꯦꯍꯦ ꯑꯉꯥꯡꯁꯤꯀꯣ ꯍꯥ ꯆꯥꯛ ꯆꯨꯒꯅꯣ ꯑꯁꯤ ꯄꯥꯛꯄꯗꯣ ꯁꯤꯒꯤꯗꯣ ꯅꯣꯡ ꯆꯨꯕꯩ ꯇꯣꯇꯣ ꯑꯃ ꯆꯪꯉꯦꯀꯣ ꯎꯔꯦ ꯉꯥꯏꯖꯟꯁꯤ ꯀꯥꯎꯊꯣꯛꯄ ꯇꯀꯦ ꯃꯔꯥꯃꯦꯟꯅꯦ ꯑꯗꯨ ꯉꯝꯅ ꯑꯩꯅꯦ ꯌꯨꯇꯨꯕꯔꯗꯤ ꯅꯪ ꯑꯣꯏꯔꯣ ꯈꯨꯏꯗꯤ ꯈꯨꯏ ꯇꯣꯡꯉꯥꯟꯖ ꯌꯨꯇꯨꯕ ꯍꯥꯏꯌꯣ ꯆꯔꯁ ꯇꯦꯗꯅꯦ ꯔꯨꯏ ꯂꯨꯒꯥꯏ ꯍꯩ ꯍꯩ ꯆꯠꯁꯤꯟꯂ ꯑꯁꯤ ꯌꯥꯏ ꯈꯧꯒꯤ ꯍꯩ ꯌꯧꯏ ꯍꯩ ꯀꯥꯏ ꯇꯤꯁꯤ ꯂꯩꯗꯤ ꯂꯩꯕꯅꯤꯀꯣ ꯃꯌꯥꯝ ꯉꯁꯥꯏ ꯎꯔꯅꯤꯀꯣ ꯅ ꯍꯩ ꯂꯩ ꯌꯨ ꯀꯥꯞꯈꯣꯜꯒꯤ ꯄꯨꯏꯔꯥꯏ ꯅꯪꯗꯤ ꯀꯣꯏ ꯀꯥꯞꯊꯪꯒ ꯇꯨ ꯋꯥꯗꯥꯒꯂ ꯁꯤ ꯈꯧ ꯌꯥꯔ ꯁꯤ ꯍꯥꯏ 신나래. horse. Nong shara de kal. Si manakti changma yararoi aisu talle. Sida paibadu yengse ko mem. Adu naknadi yararoi ba. Khara de dum leira paibadu yengse ubra udabra. Leidi leiye ko khoi adum uwe. Tu. Camera da uroi. Tu ama thokre ko. Tu ama change. Duma pan da kem leitre haibdi nong shadabagi ko chotpagi. Tu ama thokre. As adum yengse ko. Tu ama change ko. Sini leitu leidi leiye. Ure. So hinga. Cái thuyền áp barang á thuyền này. Thế qua lâu ya tận nu. Làm phải vào ngân. Adu hujik che mem cái nô này. Nong che chót pagi ko. Nongai tri ba tare. Khoi mapanda mayam su leina dri ko. Mai ground hai ba tare mapanda. Adu da mayam su leina dri. Nong sara di hen nakal lan. Leidi leire adum. Ko siyo. Siyo ire ko mem. Miss oide hai ba tare adum leiye. Adu ai hek jok padagi chang mo su si oire. Akhoi iyamba khoi di moi di yamkhre. Ana aina camera tawbo oina nak aise yenglugi aina kawbagi. Yam nakna su kappa yaroi haibde akhoi se dress leitabni na ko. Dress magi dress khoi gi dress leiradi adum nakna kapla su kaide ba ko. Sini akhoi hallani hujik se ko. Mayamna kamenda hairak padu lairibra leitabra haibdo. Do aigi se camera su sengdaba ko mya. Camera sengladi henna fagadaba tamtho. Lok macha ama su lan bane akhoi. Khoi thamba bo lok macha ama su lan bane ba. Wai khu thoklani. Ising chaw bani na ko. Wai khu se hujik kan se lok
ꯃꯇꯥꯏꯗ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯊꯣꯛꯂꯅꯦꯕ ꯃꯥ ꯆꯪꯕ ꯍꯧꯈꯤꯔꯣꯏ ꯍꯨꯛꯀꯗ ꯋꯥꯏꯈꯨ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯂꯣꯛꯇ ꯂꯩꯕ ꯑꯃ ꯆꯥꯎꯕꯗꯣ ꯃꯣꯏ ꯃꯈꯨꯟ ꯁꯦꯝꯅꯤꯡ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯊꯣꯛꯄ ꯍꯧꯔꯅꯦꯕꯀꯣ ꯑꯗꯨꯁꯨ ꯆꯠꯅꯤꯡꯂꯗꯤ ꯌꯥꯔꯅꯤ ꯋꯥꯏꯈꯨ ꯐꯥꯅꯤꯡꯂꯗꯤ ꯍꯧꯖꯤꯛ ꯍꯩꯃꯥ ꯍꯩꯔꯤꯕꯣꯛꯅꯤ ꯁꯤꯗꯤ ꯐꯖꯔꯅꯤ ꯁꯤꯅꯤꯀꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯎꯕ ꯉꯝꯃꯣꯏꯗ ꯁꯤꯗ ꯑꯃ ꯄꯥꯜꯂꯦ ꯑꯅꯤ ꯆꯥꯎꯋꯦꯅꯦꯀꯣ ꯃꯊꯛꯂꯣꯝꯗꯁꯨ ꯃꯔꯤ ꯃꯉꯥ ꯌꯥꯝ ꯂꯩꯅꯦ ꯃꯊꯛꯂꯣꯝꯗ ꯆꯤꯡꯂꯦ ꯁꯤꯡꯈꯣꯡ ꯍꯜꯂꯦ ꯍꯧꯖꯤꯛ ꯁꯤꯡꯈꯣꯡ ꯏꯁꯤꯡ ꯈꯔ ꯊꯛꯈꯤꯁꯦ ꯁꯤꯗꯤ ꯊꯛꯄꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯑꯣꯔꯤꯖꯤꯅꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝ ꯑꯌꯨꯛꯇ ꯆꯠꯄꯅꯤꯅ ꯃꯥꯏꯁꯨ ꯈꯔ ꯇꯥꯊꯣꯛꯂꯒꯦ ꯌꯥꯗ꯭ꯔꯦ ꯃꯤꯠꯀꯁꯨ ꯄꯣꯝꯂꯦ ꯍꯥꯎꯋꯦ ꯃꯊꯛ ꯀꯩꯅꯣꯗ ꯍꯧꯕꯀꯣ ꯎꯒꯤ ꯃꯔꯥꯗ ꯍꯧꯕ ꯏꯁꯤꯡ ꯀꯥꯔꯁꯦ ꯑꯗꯨ ꯃꯊꯪ ꯑꯩꯈꯣꯏ ꯅꯣꯡ ꯁꯥꯕ ꯀꯥꯟꯗ ꯑꯃꯨꯛ ꯀꯥꯞꯂꯛꯀꯅꯤ ꯀꯩ ꯂꯧꯂꯤꯡ ꯈꯤꯇꯪ ꯂꯧ ꯋꯥꯁꯔꯦꯅꯦ ꯄꯜꯒ ꯑꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯄꯨꯔꯛꯀꯅꯤ ꯃꯌꯥꯝ ꯂꯝ ꯀꯣꯏꯕꯒꯤꯁꯨ ꯑꯁꯤ ꯏꯌꯥꯝꯕꯒ ꯌꯥꯝ ꯋꯥꯠꯂꯤ ꯎ ꯊꯥꯡꯖꯤꯡ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯎ ꯊꯥꯡꯖꯤꯡꯗ ꯂꯝ ꯀꯣꯏꯕꯁꯤꯀꯣ ꯃꯌꯥꯝ ꯅꯪꯒꯤꯔꯣ ꯊꯥꯖꯗꯦꯗ ꯃꯥꯒꯤ ꯂꯣꯡꯆꯥꯛꯅꯦ ꯍꯥꯏꯌꯦ ꯑꯩ ꯊꯥꯕꯗꯤ ꯎꯍꯧꯗꯦꯍꯦ ꯁꯤ ꯂꯣꯛꯄꯗꯗꯤ ꯅꯨꯡꯉꯥꯏꯔꯅꯤ ꯂꯝꯕꯤꯗꯤ ꯃꯥꯁꯦ ꯑꯉꯝꯕ ꯌꯥꯎꯗꯕꯅꯤꯅ ꯑꯍꯤꯡꯗ ꯆꯠꯂꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯄꯥꯔꯇꯤꯒꯤ ꯃꯐꯝ ꯑꯁꯤ ꯇꯥꯏꯌꯦꯕ ꯑꯠꯆꯥ ꯄꯥꯔꯇꯤꯁꯨ ꯌꯥꯎꯒꯗꯧꯔꯤ ꯂꯣꯛꯄꯗꯗꯤꯀꯣ ꯑꯗꯣ ꯈꯣꯏꯁꯦ ꯍꯧꯖꯤꯛꯁꯦ ꯋꯦꯗꯔꯁꯨ ꯌꯥꯗꯕꯅꯤꯅ ꯌꯥꯝ ꯁꯦꯡꯅ ꯎꯕ ꯉꯝꯗ꯭ꯔꯦꯀꯣ ꯑꯗꯣ ꯐꯣꯟꯁꯨ ꯈꯔ ꯁꯣꯟꯕ ꯑꯩꯒꯤꯁꯦ ꯀꯦꯃꯦꯔꯥꯗꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯂꯩꯗꯤ ꯂꯩꯌꯦ ꯀꯦꯃꯦꯔꯥꯗ ꯈꯤꯇꯪꯗꯤ ꯎꯔꯝꯂꯅꯤ ꯁꯦꯡꯗꯕꯒꯤ ꯋꯥ ꯑꯣꯏꯔꯦ ꯑꯗꯨꯝ ꯁꯣꯏꯕꯗꯤ ꯁꯣꯏꯗ꯭ꯔꯦ ꯈꯣꯏꯁꯤꯀꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨم ꯂꯩꯔꯕꯅꯤꯅ ꯀꯟꯗꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯥꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯏꯕꯥꯛꯅ ꯄꯨꯔꯦ ꯌꯥꯝꯅ ꯐꯪꯗꯕ ꯍꯥꯏꯕꯗꯤꯀꯣ ꯗꯥꯎ ꯍꯥꯏꯕ ꯇꯥꯔꯦ ꯌꯣꯛꯂꯁꯨ ꯑꯁꯤꯕꯣ ꯌꯣꯟꯊꯣꯛꯀꯅꯤ ꯌꯥꯅꯕ ꯄꯨꯔꯒ ꯑꯗꯨꯅꯤ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣꯁꯤꯡꯅꯀꯣ ꯑꯍꯟꯁꯤꯡꯅ ꯆꯤꯞꯇꯝꯗ 10,000ꯗ ꯍꯧꯖꯤꯛꯀꯤ ꯈꯣꯏꯁꯦ ꯅꯛꯇꯤ ꯅꯛꯈ꯭ꯔꯦ ꯑꯗꯨꯝ ꯂꯝꯕꯤꯁꯨ ꯑꯗꯨꯝ ꯌꯥꯝ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯖꯒꯥ ꯊꯤꯕ ꯌꯥꯎꯗ꯭ꯔꯦꯀꯣ ꯒꯥꯔꯤ ꯆꯪꯉꯤ ꯋꯦꯟꯁꯨ ꯆꯪꯕꯅꯦ ꯏꯀꯣꯁꯨ ꯆꯪꯉꯦ ꯅꯣꯡ ꯁꯥꯕꯅꯤꯅ ꯅꯣꯡ ꯁꯥꯔꯗꯤ ꯍꯧꯖꯤꯛꯄꯨꯗꯤ ꯅꯥꯟꯒꯅꯤ ꯃꯥꯒꯤ ꯒ꯭ꯂꯥꯁ ꯊꯥꯗꯕꯅꯤꯅ ꯑꯣꯞꯁꯟ ꯇꯧꯊꯣꯛꯀꯅꯤ ꯍꯥꯏꯌꯦ ꯄꯥꯝꯕ ꯌꯥꯎꯔꯗꯤ ꯑꯗꯨꯝ ꯌꯣꯟꯒꯅꯤ ꯍꯥꯏꯌꯦ ꯂꯩꯆꯥꯛꯄꯨꯗꯤ ꯁꯤ ꯂꯥꯟ ꯅꯣꯡꯖꯨ ꯊꯥ ꯍꯧꯖꯤꯛꯁꯨ ꯆꯨꯔꯤ ꯑꯗꯨꯒꯤ ꯅꯝꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯥꯒꯤ ꯂꯩꯆꯥꯛꯇꯣ ꯌꯥꯝ ꯅꯝꯁꯤꯟꯕꯒꯤ ꯌꯥꯝꯗꯕ ꯎꯕ ꯑꯗꯨ 10,000ꯒꯨꯝꯕꯗ ꯑꯗꯨꯝ ꯂꯩꯅꯤꯡꯕ ꯌꯥꯎꯔꯗꯤ ꯌꯥꯒꯅꯤ ꯍꯥꯏꯌꯦ ꯐꯔꯦ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯑꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ